manipur asida inai tabasi ikoi thohaningdre ko adubu asida tauriba thoudok kano tauriba kangbu si yengba matamda manipur si nakong da taraga hekta justice tawba ko min na phajana uraga judge tawba nataba asigumba kaya ama leibanina masi CSO kangbu organization kangbu koki aduga naga any kano ikoigi meitei kangbu da su asigumba sidi koi tawhaningde haibisidi ai appeal once again ai appeal amuk taw ada ngarangi laibak thiba thoudok asi yengba matamda tasengna ikoi chiru tribe oina ai mayamgi on behalf ta ai haijai ai yam pende aduga strongly condemn ai tawi aduna masi ngarangi Leikhidraba mise Wilson Thanga kogi Leikhidraba nipa se innocent habdi hand to mouth hojik chara talaga chaba mini aduga sokhiba nipa sena Aroma Jatung kogi aduga magi nupi Aroma Jatung pung taruk ka minute kun police ki report matung inna aina phangba matam aina phangba wo hei matam se pung taruk ka minute kun PM ni aduna mohoi si nundang lekpa yaujang tekta dagi chatlaga leimatak lomda leaga thabak suba chatpasida ada le yaujang tektagi khara kumaga aduga mathang ekhoigi rongmei khun nungsai haiba lei madu yaudringeida ekhoigi lamdi tasengna hairagadi koki gi lam oire mokhoina kaplakpado mohoi sports police ki report matung ina koki lamda adugumba thoudok to thoaga adum hai ekhoigi karisu nataba thabak suraga charga hingjaba nipa si adum sikhre aduga anina sokre aduna ai chiru president ama oina aina pambasi tasengna ikoi sarkar sina karino ikoi manipur gi law and order karino chingda tauribasi kanano masigi maduda tauriba thoudok thohaliba perpetrator se ikoi puthok piu hapta ama numit mari mangani manung sida mase puthok taradi ikoi asiba hakchang se ikoi louroi aduga government na tasengna matik chaba ikoi custom gi oiba thoram pareng pangthokpa yaba aduga ex gracia aduga macha nipa ani leibasida matik chaba 12 pass tawba BA tamba leirabani masida matik chaba thabak ama asi PBU haibasi ai tasengna union gi president ama oina aina appeal tawi aduga tasengna ikoi chiru se mi jamjade mathangsu ikoi kangchup chiru da ikoi mi ama hatpire adugi su ikoi honorable ex CM Birengi matamdani maduda thabak ama magi nupi da chanaba ama pigani hairga hojik phawba pidadana lei ikoi UNC ga approach tawkibani ado hojik su phangdri madusu anauba CM na madusu ningsing biu aduga aikoi chiru khakta da oina ubiganu lobiganu aikoi gi CSO chinglomda UNC lei aduga aikoi gi tambakta kokomi UCM mayam amale ada ikoi gi demand asi pidragadi organization kaya ama CSO ga tied up tawnaraga ikoi na pangthokpa yaba akanba khongyang ama asum pangthokani haibasi su ai sarkar gi mafamda aina sumai ten tak oina thamjari Ngarang meehat da kanada ching leikhiba na chingna basi ikoi tasengna asi haibabudi ikoi haiba ngamde adubu lamse koki gi lamda oi haibasin aduni adubudi lei haibdi tasengna aikoi ajuki thoudok to karino haibdo ikoi na madu tawba ngamba karino ikoi kanubudi nate adubu adumba thokibdo adoda ikoi koki lam doga hairagadi karino haibsi ikoi adum punsin gadabani yes adu ei pami adubu aikoi na tawba ngamba ikoi gi appeal di ikoi manipur asida inai tabasi ikoi thohaningdre ko adubu asida tauriba thoudok kano tauriba kangbu si yengba matamda manipur si nakong da taraga hekta justice tawba ko min na phajana uraga judge tawba nataba asigumba kaya ama leibanina masi CSO kangbu organization kangbu koki aduga naga
ꯑꯦꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯥꯡꯕꯨꯗꯁꯨ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯦꯄꯤꯜ ꯋꯥꯟꯁ ꯑꯒꯦꯟ ꯑꯩ ꯑꯦꯄꯤꯜ ꯑꯃꯨꯛ ꯇꯧꯏ